Russia amasung Ukraine gi oiba landform asi tapthabagi oiba wafam leite hena kansilakli yamna chawba development kaya ama thorakli Zelensky gi maikei US amasung lairiba atopa country singe maikei digi Russia ga songlariba landform asi da directly yawnabagi damakte yamna kana honaba leptri aduga hauji matam guina US President Donald Trump gi maikei digi songlariba landform asi da Europe hana mana ko madugi matungda US na mateng tawrake haiba wafam adu fongdoktuna laithoptuna leiruba matungda Tomahawk missile firakani haibidgi yamna kana harawa fongdokli Houses Ukraine gi maikei digi drone amasung missile kaya ama sizinaduna Russia hairiba country asigi economy da target tawduna chatharakpa crude oil amasung natural gas ki oiba infrastructure sing asida chathaba strike sing asi yamna chawba mai paku ubu fanglakli houses Russia hairiba country asigi oina tasengna crude oil amasung natural gas puthoknabagi damakta lairiba infrastructure asi nongmongi maksilakpadgi makoigi oina production capacity asi aduki matik yamna nemthakre maram aduna hauzik oirakliba fibam asida Russia hairiba country asisu yamna desperate oiba fibam amada laktuna landform asi chawthoknabagi yamna chawba maram ama pirere Yan hanbada US President Donald Trump ki maikei China natrugan India hairiba countries gi matakta secondary section thamba matamda Europe ki oina lairiba countries sing asisu US ki mateng tawgadabani maduda sunattana hauzik sonariba landform asigi manungda Europe ki lairiba country kya amagi maikei ngasi Russia dagi natural gas amasung crude oil sing lairiba si hana leiba lepko matam maduda khakta US ki maikei digi landform asida fongna thoraktuna yawgani haibigi oiba signal ama pikraba matungda matam khara tumina leiruba US President Donald Trump ki maikei digi yamna chawba mateng ama oina hauzik Ukraine hairiba country asida kilometer lishing ani chamgaron kappa yaba Tomahawk missile asi pibigi oiba wafam thorakli karigumba Tomahawk missile kilometer lishing ani chamga kappa ngamba asi Ukraine da lakpa taragadi Ukraine gi oiba leimai asidagi kap matamda Russia gi capital Moscow dagi hauraga ayamba saruk loina makhit tawba ngamgadoribani Maruina hairiba misal asi hek lakpa matamda sizinnarakadoriba asi Russia hairiba country asigi oina economy gi khwaidagi yamna chawba production house oiriba crude oil amasung natural gas gi oiba natraga power house gi oiba substation sing asi target tawduna suksoi soidana kaptharakadoribani US ki masigi oiba khongthang asibu yaningdaba fongdoktuna Russia gi ambassador to United Nations ki maikei digi hauji US president oiriba Donald Trump hairiba mi asi tungi karimata khantadana ngahang ki oiba wakhalonde ek tawduna response asi atumak piganba tawbadu mahaki maikei digi piriba order aduna lairiba issue adu chapchana losilabra haibedi loisindaba ngahaktangi mananbagi oiba amasung irang adu chawthuknabagi oiba khongthang ama tawba mioi amani haibegi oiba wafam asi fongdoktuna Tomahawk missile pibegi oiba wafam asidi yamna kana yaningdaba fongdokli Hauzi USA gi maikei digi Ukraine da lakadoriba mateng asi aduki matik yamna tamthiningai oiba fibam amada leire maramdi kilometer lishing ani ka chamga sana kapra yaba Tomahawk missile asi piba khakta nattana US gi oina leiriba technology sing maru oina Russia gi oina leiba energy gi oiba sector sing asibu target tawbagi oiba data sing adusu share tawgani haibagi oiba wafam asi lakadori maram aduna atuba matamda Ukraine hairiba country gi maikei digi US gi matenga loinana Russia gi oiba maruoiba mafam kya amada target tawduna drone amasung missile sing asi sizinaduna yamna kanba attack sing lakpa yare hauji si Ukraine gi maikei digi flamingo missile amasung drone attack sing da Russia gi oina leiba energy gi oiba transportation gi pipeline natragana makhal makha kya gi oiba substation asida aduki matik yamna chawba se tengsing panglibani maruoina handak nauna Russia gi maikei digi capture tawrakliba Ukraine gi oiba area sing aduga Crimea hairiba mafam asidan khwaidagi yamna chawba se teng asi fanglibani hairiba mafam sing asida Natural gas crude oil natragana energy gi oiba polamsing asi puthok pusin tawba yadabana mafam kharadi hauzik Ukraine gi maikei digi strike tawrakriba asi matungda yamna chawna amamba fibam amada leigedore mata asida Ukraine hairiba country asigi oina matam amada nuclear power plant oiramba Chernobyl hairiba malem asigi oina su khwaidagi yamna tamthiba nuclear accident ama thokhibadagi ngasi fawba kunda leitaba yadana yamna tamthiba mong ama oina changnaba yadabagi oiba fibamda lakliba mafam asida Ukraine gi maikei digi hauji sonariba landform asida Ukraine gi myoisingi damakta changadorba energy adu piba ngamlaktabadagi hairiba mafam asida power plant khara hanna mathau tawhandona Ukraine gi oiba mafam kya amda energy supply tawre haibagi oiba wafam amakak Ukrainian laingaki maikei digi claim tawrakli wafam asi hek fongdorakraba matungda Russia gi maikei digi chatharakliba attack sing asi maru oina Ukraine gi capital oiriba Kiev asi khakta nattana hauzik Chernobyl hairiba mafam asida su yamna kana Russia gi maikei digi attack chatharakpagi oiba report sing hauzik thorakli matam kharagi mamangda US ki maikei digi se Ukraine tawriba mateng asi khara handokhiba matam aduda Russia gi maikei digi aduki matik yamna kanba attack sing chatharakpada
यूक्रेन हाइरिबा कंट्री असिगी माइकेदगी रशियन अटैक्सिंग असिबु डिफेंड तौबा ngamdabagi फिबम अमदा यौसिलकपदगी यूक्रेनियन प्रेसिडेंट ओइरिबा जेलेंस्की माइकेदगी यूरोप की ओइना लेरिबा कंट्री अमसुंग मफम किया अमदा लानफम असी यौसिनबगी दमक्ति यामना कन्न हाइजखिबा अथुबा मतमदा करिगुंबा यूएसए की माइकेदगी यूक्रेन उ कन्नबगी दमक्ता मतेंग तहौदबा तारगदी नेटो की माइकेदगी खनदुना मखोय मसेलगी ओइबा खुसुखुलाई रेडी तौदुना होनरिंगैदा थेंगमनखिबदगी यूक्रेन हाइरिबा कंट्री असी फौबा लेमहौदबा याय हाइबगी ओइबा वार्निंग तौदुना यामना थुना नेटो की माइकेदगी लानफम असिदा यावसिनबा मरु ओइना यूएस की माइकेदगी यूक्रेन की दमक्ता मतेंग तौबिनबगी दमक्ता हंजन हंजन हाइजखरबा मतुंगदा हौजिक यूएसए की माइकेदगी खोंथांग खरा लौखलकपा असिदा यूक्रेनियन प्रेसिडेंट जेलेंस्की की माइकेदगी यामना हराव फोंदोक्ली डेनमार्क पांथोखिबा मिफम अमखक्ता यूक्रेनियन प्रेसिडेंट जेलेंस्की की माइकेदगी हौजिक यूएस प्रेसिडेंट डोनाल्ड ट्रम्पना टोमाहॉक मिसाइल पीगिनी हाइदुना लौखलक्लिबा खोंथांग असी अदुक्की मतिक यामना फबा खोंथांगनी अदुगा यूएस की माइकेदगी लौखलक्लिबा खोंथांग असी मतौ तमजदुना लेमहौरिबा अतोपा यूरोप अमसुंग नेटो की ओइना लेरिबा कंट्रीसिंग असिगी माइकेदगी लानफम असी यावसिनदुना नेटो यूएस अमसुंग यूक्रेन पुंदना रशिया असिबु माइथिबा पीनबगीदमक्ता लान असी तौबिनसी हाइदुना फोंदोक्ली मरु ओइना हौजिक रशियादगी लाक्लिबा नेचुरल गैस अमसुंग क्रूड ऑयलसिंग लेरिबा यूरोपियन कंट्रीसिंग असिदा लेइबा तोकनबगीदमक्ता महाके माइकेदगी यामना कनबा वाफमसिंग हौजिक फोंदोरक्ली तौबतुबु हाइरिबा कंट्रीसिंग असिना मदु एफोर्ट तौबा ngamgdra हाइबगी ओइबा वहांग असिनी मरमदि हौजिक ऑलरेडी अक्टोबर यौसिलक्लबनी अथुबा मतमदा यूरोप की ओइबा ख्वाइदगी किनिंगाई ओइबा विंटर अदु यौसिलक्कदौरिबनी हाइरिबा मतम अदुदा ख्वाइदगी यामना चावना मरु ओइरिबा असी रशियादगी लाक्लिबा अहोंगमा ममलगी ओइबा पाइपलाइन की हुथांगदा लाक्पा नेचुरल गैस सिंग असिनी मतंग असिदा हौजिक यूक्रेन की माइकेदगी यामना चावबा माइ पाकपा अमा ओइना मतम खरगी ममांगदा न्यूज़सिंगदा अदुमक यावबा फंकिबा क्यूपियंस हाइरिबा यूक्रेन की ओइबा मफम असिदा रशिया की माइकेदगी सोवियत की ओइबा मतमदा लेरंबा टनल अदुदगी फौजिलक्तुना मखोगी लानमिसिंगी माइकेदगी यामलबा यूक्रेन लानमिसिंगबु क्वेश्चनदुना थमलबा मतुंगदा अदुकी मतिक यामना हातखिबगी ओइबा थौदो अमखक लेक्रे मदुदसु नत्तना हौजिक लानमी चातुक हेना क्वेश्चनदुना लेरी हाइबगी ओइबा वाफम अमा लेखिबनी रशिया की माइकेदगी हाइरिबा मफम अदुदा नौना ngamkai kyama lawsinduna changsalakliba maru oina sizinariba Russia gi oina aduki mati yamna mamal tanglaba thermobaric ki oiba rocket launcher gi oiba system ani Ukraine gi drone sing gi maike ri hit tawduna thugai kre haiba gi oiba video footage hauzik social media da Ukrainian langa ki maike ri saitorakli Russia gi maike ri hauzik Ukraine gi oiba invasion asida maru oina sizinariba Russia gi yamna elite oiraba TOS 1A hairiba rocket launcher gi oiba system asi aduki mati yamna mamal tangba da nattana हौजिक सोंगरिबा लानफम असिदा अदुकी मति यामना इफेक्टिव ओइना सिजिनरिबनिना हाइरिबा मसिगुमलबा ममल लैरबा खुलाई असि अनि काइकिबा हाइबसि रशियागी ओइना यामना चावबा मांगजबा अमा ओइनादि उनरी मसिगुमलबा फिबम कयासिंग असि लाकबदनी हौजिक लैरिबा लानफम असि हेना किनिंगाइगी ओइबा फिबम अमदा यौसिलक्कदौरिबा असि यूएसए की माइकेदगी पांगसिलक्लिबा मतेंग अदुना सुक्सोय सोयदना यूक्रेनदि रशियागी ओइबा मफम कियामदा मरु ओइना एनर्जी सेक्टर असिबु टारगेट तौदुना सुक्सोय सोयदना मफम कियामदा एटेक चथरक्लगनी हौजिक रशिया हाइरिबा कंट्री असिगी ओइना यूक्रेन चथरक्लिबा एटेक असिदा यामना चावबा चैथिंगसिंग फंगबा हौरक्ले करिगुम्बा लानफम अमा सोंगनबा मतमदा येंगनबसिंगी माइकेदगी अदुमक हेंजिलक्पा यामना चावबा चैथिंगसिंग लाकपा माइथिबा याबगी ओइबा वाफमसिंग अदु यौरक्पा मतमदनी कंट्रीसिंग असिगी माइकेदगी सीबा नाबा कीदना लैजबा खुलाई पुथोक्तुना ngamjaba लानफम अमा थेंगनरक्कदौरिबा असि मरम अदुना लाकदौरिबा मतम अदुदा यूक्रेन की ओइबा लानफम असि रशिया की माइकेदगी अमुक्ता फाव उबा फंग्रिबा मोंग अमखक्ता रेस्पॉन्स तौरक्पा याबगी ओइथोक्पा अदुसु अदुमक लैरी मता असिदा रशिया हाइरिबा कंट्री असिगी माइकेदगी यूएस की ऑन बैक यारनी हाइरिबा वेनेजुएला हाइरिबा कंट्री असिगी लेंगाका डिफेंस की ओइबा स्ट्रेटेजिक पार्टनरशिप की ओइबा कोऑपरेशन की ओइबा डीलसिंग साइन तौबा लैरी मसिदसु नत्तना हौजि ईरान हाइरिबा कंट्री असिगा रशिया की ओइबा अनौबा डील खरा साइन तौनबगी ओइबा वाफमसिंग असि थोरक्ली मरम अदुना रशिया की माइकेदगी हौजि यूएस ना यूक्रेन की खुथांग सानरिबा गेम असिगुमना रशिया की माइकेदगी यूएस बु मकोंग आहनबगीदमक्ता लानफम असिदगी डिस्ट्रैक्ट तौनबगीदमक्ता अतोप्पा मफमसिंगदसु कॉन्फ्लिक्ट थोहलक्पा याबगी ओइबा ओइथोक्पा अदु अदुमक लैतबा नत्ते